ꯑꯍꯥꯟꯕꯃꯛꯇꯗ ꯁꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯥꯃꯨ ꯃꯊꯨꯟꯗ ꯄꯦꯅꯥ ꯈꯣꯡꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯈꯛꯇꯗꯅꯤ, ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯗ ꯃꯪꯂꯦꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯕꯣꯛꯂꯩꯒ ꯃꯆꯥ 4ꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯪꯂꯦꯝ ꯆꯍꯤ 50 ꯁꯨꯒꯗꯧꯔꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯈꯜ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯗ ꯃꯍꯥꯛ ꯄꯨꯡꯇꯥꯎ ꯇꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯆꯥꯔꯤ, ꯀꯔꯤ ꯊꯛꯂꯤ ꯍꯥꯏꯕ ꯅꯣꯡꯃꯇ ꯌꯦꯡꯁꯤꯜꯂꯨꯗꯦ꯫ ꯃꯍꯥꯛꯀꯤ ꯍꯥꯏꯕꯕꯨ ꯇꯨꯝꯕ ꯆꯥꯕ ꯑꯗꯨꯒ ꯆꯠꯄ ꯑꯁꯤꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯀꯥꯏꯒꯤ ꯂꯩꯄꯨꯡꯗ ꯐꯝꯗꯨꯅ ꯃꯤꯔꯦꯝ ꯑꯣꯏꯔꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯁꯨꯅꯤꯡꯗꯕ ꯈꯔꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯋꯥꯈꯜꯒꯤ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯕꯣꯛꯂꯩꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯌꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥ ꯀꯌꯥ, ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯃꯄꯨꯔꯣꯏꯕ ꯀꯕꯣꯛꯂꯩ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯌꯣꯛꯅꯕ ꯍꯣꯠꯅꯕꯗ ꯏꯁꯧ ꯂꯥꯡꯕꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯈꯖꯤꯛ ꯋꯥꯈꯜ ꯇꯥꯔꯝꯂꯕꯗꯤ ꯑꯁꯨꯝꯅꯁꯨ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯈꯨꯠꯇ ꯎꯔꯣꯡ ꯁꯨꯝꯁꯤꯠ ꯑꯃ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯑꯗꯨꯕꯨ ꯁꯤꯠꯂꯤ꯫ ꯃꯍꯥꯛ ꯃꯊꯟꯇ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯅꯨꯄꯥꯅꯤꯅ ꯑꯃ ꯂꯩꯔꯤꯕꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕꯅꯤ ꯇꯧꯔꯤꯕꯁꯤ꯫ ꯌꯨꯝꯒꯤ ꯊꯕꯛ ꯃꯅꯥ ꯑꯃꯇ ꯇꯧꯁꯤꯟꯒꯅꯤ ꯍꯥꯏꯕ ꯍꯦꯛ ꯈꯪꯗꯦ ꯍꯥꯏꯋꯥꯅꯤ꯫ ꯌꯥꯍꯧꯕꯁꯤꯅ ꯊꯦꯡꯕ ꯃꯈꯩ ꯍꯧꯒꯠꯂꯛꯂꯒꯅꯤ꯫ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯅꯤ꯫ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯔꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯅ ꯄꯨꯝꯇꯥ ꯍꯦꯛ ꯇꯥꯔꯕ ꯃꯇꯝꯗ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯂꯒꯅꯤ꯫ ꯃꯁꯤꯅꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯍꯥꯏꯕꯕꯨ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯆꯥ ꯃꯁꯨ ꯌꯥꯝꯃꯤ, ꯋꯥꯈꯜ ꯈꯖꯤꯛꯇ ꯇꯧ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡ, ꯌꯦꯅꯈꯥ ꯂꯨꯈꯥꯁꯦ ꯁꯤꯠ ꯁꯦꯡꯕ ꯌꯥꯏ ꯍꯩꯋꯥꯅꯤ꯫ ꯑꯗꯨꯁꯨ ꯅꯠꯇꯦ, ꯑꯩꯅ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯏꯆꯥꯁꯤꯡꯁꯦ ꯑꯃꯨꯛ ꯂꯣꯏꯅ ꯌꯥꯍꯧꯔꯛꯂꯒꯅꯤ꯫ ꯍꯧꯔꯛꯂꯕꯗꯤ ꯆꯥꯒꯦꯒ ꯊꯛꯀꯦꯒ ꯑꯃꯨꯛ ꯃꯔꯩ ꯇꯧꯔꯛꯂꯅꯤ꯫ ꯈꯪꯗ꯭ꯔꯦ, ꯀꯕꯣꯛꯂꯩ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯔꯤ ꯂꯥꯏꯕꯛꯅꯣ?" ꯑꯁꯦꯡꯕꯅꯤ, ꯀꯕꯣꯛꯂꯩꯒꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ꯫ ꯌꯨꯝꯒꯤ ꯀꯌꯥ ꯈꯟꯗꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯇꯧꯔꯤ꯫ ꯃꯍꯥꯛꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯐꯤ ꯑꯃ ꯁꯦꯠꯇꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯅ ꯄꯨꯝꯇꯥ ꯇꯥꯔꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯀꯔꯤꯕꯨ ꯊꯕꯛꯄꯨ ꯁꯨꯔꯤꯕꯅꯣ, ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯀꯕꯣꯛꯂꯩꯅ ꯈꯪꯂꯝꯗꯦ꯫ ꯍꯪꯂꯕꯁꯨ ꯃꯄꯨꯔꯣꯏꯕꯅ ꯈꯛ ꯈꯨꯝꯗꯦ꯫ ꯈꯨꯝꯕ ꯇꯥꯔꯒꯅ ꯊꯕꯛ ꯆꯠꯂꯤ ꯍꯥꯏꯕ ꯑꯁꯤꯇꯅꯤ꯫ ꯀꯕꯣꯛꯂꯩꯅ ꯋꯥꯏ ꯑꯗꯨꯕꯨ ꯁꯤꯠꯄ ꯂꯣꯏꯔꯕ ꯇꯨꯡꯗ ꯁꯨꯝꯆꯤꯠ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯨꯔꯤ꯫ ꯃꯈꯨꯠꯇ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯏ꯫ ꯐꯩꯗꯣꯝ ꯃꯆꯥ ꯑꯃꯕꯨ ꯃꯍꯥꯛꯅ ꯀꯟꯅ ꯇꯧꯔꯤ꯫ "ꯏꯪꯈꯣꯜ ꯁꯝꯕꯜꯁꯦ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯐꯖꯅ ꯊꯝꯒꯦ ꯍꯥꯏꯕꯁꯨ ꯈꯛ ꯈꯟꯗꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯁꯤꯟꯕꯤꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯩꯇꯅ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯂꯣꯏꯅ ꯍꯣꯠꯅꯗꯨꯅ ꯂꯩꯕꯗꯤ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯅꯨꯡꯒꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯌꯨꯝ ꯄꯥꯟꯖꯔꯨꯕꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯥꯎꯏ꯫ ꯃꯁꯤꯗꯩꯁꯤꯗ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯑꯗꯨꯒ ꯍꯣꯔꯦꯟꯅ ꯍꯥꯎꯋꯦꯒ ꯍꯥꯎꯇꯦꯒ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯕꯤꯔꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯦꯟꯗꯣꯛꯅ ꯌꯥꯏ ꯍꯥꯏꯋꯥꯅꯤ꯫ ꯅꯣꯡꯃꯇ ꯌꯨꯝ ꯑꯁꯤꯗ ꯁꯤꯀꯤ ꯑꯃ ꯄꯨꯁꯤꯜꯂꯛꯄ ꯅꯠꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯆꯥ 4 ꯂꯩꯔꯕ ꯑꯁꯤ ꯐꯥꯎꯕ ꯀꯔꯤꯁꯨ ꯋꯥꯈꯜ ꯇꯥꯗꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯍꯥꯏꯋꯥꯅꯤ?" ꯃꯆꯤꯜ ꯑꯗꯨꯗ ꯉꯥꯡꯅ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯇꯧꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯌꯥꯍꯧꯔꯗꯨꯅ ꯀꯞꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯌꯣꯝꯄꯥꯛ ꯑꯗꯨꯕꯨ ꯊꯥꯗꯔꯝꯃꯤ꯫ "ꯑꯃꯨꯛ ꯍꯧꯔꯕ ꯃꯥꯜꯂꯦꯅꯦ꯫ ꯌꯥꯍꯧꯔꯕꯅꯤꯅ ꯑꯃꯨꯛ ꯀꯞꯂꯛꯂꯤ꯫ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯈꯔ ꯆꯥꯎꯔꯕꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯌꯨꯝꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯃꯁꯤꯒꯤ ꯃꯊꯛꯁꯤꯗ ꯁꯦꯜ ꯇꯥꯟꯅꯕꯁꯨ ꯑꯃꯨꯛ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯈꯥꯡꯒꯤ ꯌꯥꯎꯅ ꯈꯥꯡꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯂꯗꯕꯅꯤ꯫ ꯑꯩ ꯑꯣꯏꯕ ꯑꯁꯤꯗ ꯀꯔꯤꯅꯨꯡꯒꯤꯅꯣ ꯍꯥꯏꯅ ꯈꯟꯗꯣꯛꯇꯨꯅ ꯂꯩꯔꯕꯅꯤ." ꯏꯃꯨꯡꯗ ꯉꯥꯡꯗꯨꯅ ꯆꯪꯏ꯫ ꯐꯃꯨꯡꯗ ꯀꯞꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯄꯝꯈꯠꯂꯤ꯫ "ꯁꯦ ꯀꯞꯂꯅꯨ, ꯃꯃꯥ ꯂꯥꯛꯂꯦ." ꯑꯇꯩ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨꯁꯨ ꯑꯃꯨꯛ ꯍꯧꯗꯣꯛꯏ꯫ "ꯍꯧꯒꯠꯂꯣ,
Maningda ising thamlamlabani. Namay namit tathouro. Macha ahal ahumdudi ngangna saknaba yari. Atombi adumadi pikli. Amuk mapalda thoklai. Ahibu, ingkol asibu amuk tawkisi hairibrani. Matam asibu kayam thengkraba sano. Mamit aduna numit thokliba adubu yengi. Thengdi thengdrida. Imungda mamay onchinduna machanupi ahalbu kauthoi aduga hai. Abi maga shida sano ko tu phak asi thau. Imanya ingkol tawba loishinkige. Machanupi adubu phak aduda thammi. Aduga ingkolda amuk changlakduna laibak tawba adubu loishinaba amuk hotnei. Mapal thoktuna thabuk suduna sel talubadi ngamde. Ichasing asina khara chawbu oirabadi yabani. Ingkol asida mana masing khara thaduna. Mashibu yonduna sel khara khara tanba asi mangai. Ingkol matek asi maga leiramdrabadi kaboglei aigi punchi se. Onthokna su waramganida. Kabogleina asangba matamda ingkol adubu tawduna hawai chengwai mana masing kaya ama thazilli. Ingkolda panba sing adubu hektuna yolaga imung adubu puribani. Pumnamak asida mahaki mapuroiba adudi karisu yaudi. Kaboglei nupi ama oina pumnamak adubu khangduna lakpani. Mahakta singna waba haibado oirabani. Ingkol tawba adubu loshiladuna irunaba amuk thaurangi. Pukridagi ising soktuna jam chaithari. Madugi tungda imungda changduna mapi mo hongdokli aduga lai khurumli. Machanupi ahalbu yengduna hai. Ibema naba hawaikrabra. Tanjaduda imungdagi mapuroiba aduna lokhurakpagi makhol ama tarai. Mahakna amuk haijay. Haujik phawba hawgatriba oire. Imungda changi aduga mapuroiba butana bahai. Ho lengkhatpiba yadribaro. Namit na watuan lomenya. Kari mangmangduna tumbiribagi. Manglemdo lok amuka sukurai. Maduda kaboklay na amuk hai. Iyonggi makasida ngay hakta laytaba makay koy chat paduda nariba oirigani. Kari hay na thawgal tawrao hay bagi. Hawgat piro yare. Manglemdo tumina layrambadagi kumlai. Nabi, nongan bada ngay. Nang nasugyam na koy raw lawriba sibu karigino. Nang bu, nathawga mata laytabra. Tumina na thawtaw buyadabro. Hoy yung masida oiriba piba masida. Ay na mataw karam na tumina laygadoyno. Wangang loy hay na panayam na khang doon na laybani. Ado bang amlaktre, henmali. Yam na henmali hay riba sin. Nupa na nga malay bagi karibu ka na ribagi yung masida. Nachasing na sitawri. Yung sida si mawali hay na doon matayang sinbira bro. Nanggidi ayugi chakbo kamamaga. Numidangi chakbo kamamaga. Aniya sida wata ba hay na lay kurumba na tra. Ibungo, maduna di ka na roy. Miyoy ba na hingbasi, chaba kagta na kagyada ba ni? Hey, nang yam na wangang ning laban na dro, ha? Natandang ang hauragi hay bro. Ay na asugyam na hayjari ba siya? Taharoy hay na butadra ba di, kari upay lay. Ay na ngang lisag libasing nga siya, kari sukana ba nate hay ba, ay sukhangi. Samu Mathunda Pena Khongba ga chak man na kray. Nahak mapani, manda chamari lay ra ba ni? Adum na tumdun lay ba, doon na yaraga daw ri bro. Nachasing asibu kari jaraga hinghan ga hay ba no? Pamung nga duda kun ba yaba kullaga, samuk thokrani. Chat pa yaba chatluraga, amuk hanjilak doon na chakpu kama macharaga, pamung da amuk kun krani. Maduna yara dra hay ba ni? Huwag gisay, arimba da tumba nati. Wakal yam na kali ba ni? Nang na yam na ngang ningki ba sinaba ko? Chakpu thong labro nang bo. Wakal kali ba ni kakayda na? Hoy bungo, pug asida chak maru mata yaw da na di, wakal kan ba da kari sutok loy? Ipuk na lamlaga wakal khandu na laygadaba nati. Wakal khandu na laygadabagi mahutta se thabok to suwo. Thabok bu suradi kanagi wakal khan bakay sanggadaba nati. Chaharaga tumlaga chatpa ashita ni nanggidi nati. Adugum na kayang kuy na laykiga haribano. Hey, nang na khangponte. Ay su, ito icha nung shiba pawribani. Icha mari madi nang asibu kari karam tawraga. Nungay na thamgadage hay na khalibani ay gisi. Ho, mangda mangratan ba do? Taibang da kagchaba yadaban. Nungay ba kay do? Imay chapam jadi. Ay na haijabadi, nupa ama oina. Thabak subiyo. Sel tando na, nachasing amadi, imong sige awat apaying sinbiyo asitani. Nang nadum na lerakli ba do kayang kuya? Nabi ay oiram bagi khang do na laybi bagiwani. Kanagum binupi ama oiram labadi niya. Nahan na naruwa do, kopi kragadabani. No nga labani na, chak to maglamlam lagani niya.
ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯪꯂꯦꯝꯅ ꯃꯆꯤꯜ ꯑꯗꯨꯗ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯍꯧꯏ, ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯉꯥꯡꯅꯤꯡꯈꯤꯕ ꯑꯁꯤꯅꯕꯀꯣ ꯀꯔꯤꯗꯕꯨ ꯍꯪꯂꯨꯒꯅꯤ? ꯑꯩꯁꯨ ꯊꯕꯛ ꯁꯨꯗꯨꯅ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯊꯥꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯁꯨꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯥꯟꯅꯗꯦ꯫ ꯂꯩꯄꯨꯡ ꯐꯝꯗꯨꯅ ꯋꯥꯊꯤ ꯉꯥꯡꯂꯨꯕ ꯑꯗꯨꯅ ꯐꯒꯅꯤ꯫ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯄꯥꯗ ꯊꯣꯛꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩꯅ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡ ꯑꯁꯤꯁꯨ ꯍꯥꯎꯏꯒ ꯍꯥꯎꯇꯦꯒ ꯍꯥꯏꯗꯨꯅ ꯃꯔꯩ ꯑꯃꯨꯛ ꯇꯧꯔꯛꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯄꯦꯜꯂꯕꯅꯤ꯫ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯕꯅꯤ꯫ ꯈꯪꯒꯅꯤ ꯁꯤꯗꯩꯗꯤ ꯅꯨꯄꯥ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯅꯨꯄꯤ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯀꯕꯣꯛꯂꯩꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯨ ꯄꯦꯟꯃꯜꯂꯛꯇ꯭ꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯂꯣꯟꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯆꯞꯌꯨꯡꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯁꯨꯅꯤꯡꯗꯕ ꯑꯇꯟꯕ ꯍꯥꯏꯕ ꯂꯩꯅꯥ ꯑꯁꯤꯕꯨ ꯍꯤꯗꯥꯛ ꯊꯥꯗꯨꯅ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯅꯤꯡꯂꯝꯃꯤ꯫ ꯃꯤꯑꯣꯏꯕꯅ ꯋꯥꯗ ꯋꯥꯔꯛꯂꯕꯗꯤ ꯎꯄꯥꯏ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯛꯏ ꯍꯥꯏꯕ ꯑꯗꯨꯒꯨꯝꯅ ꯀꯕꯣꯛꯂꯩ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯛꯇ ꯊꯕꯛ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯆꯥꯛꯇꯨ ꯂꯣꯏꯔꯦ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯏ꯫ ꯍꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯆꯥꯛ ꯑꯁꯤ ꯂꯣꯏꯔꯦ, ꯆꯥꯊꯣꯛꯄꯤꯔꯔꯣ꯫ ꯅꯨꯄꯤ, ꯀꯔꯤ ꯏꯟꯁꯥꯡꯕꯨ ꯊꯣꯡꯕ ꯖꯥꯠꯅꯣꯅꯦ? ꯆꯥꯔꯒ ꯈꯪꯂꯒꯅꯤ, ꯆꯥꯛ ꯊꯥꯡꯗꯣꯛꯇꯨꯅ ꯂꯩꯍꯧꯔꯕꯅꯤ꯫ ꯅꯪꯅ ꯊꯣꯡꯕ ꯑꯃ ꯅꯣꯡꯃꯇ ꯑꯍꯥꯎꯕ ꯑꯣꯏꯈꯤꯗ꯭ꯔꯕꯅꯤ꯫ ꯂꯩꯀꯥꯏꯁꯦ ꯃꯇꯨ ꯆꯣꯡꯂꯦ ꯑꯍꯥꯎꯕ ꯆꯥꯃꯟꯗꯗꯅ꯫ ꯍꯣ, ꯑꯍꯥꯎꯕꯗꯣ ꯆꯥꯅꯤꯡꯂꯒꯅ ꯊꯕꯛ ꯁꯨꯋꯣ, ꯁꯦꯜ ꯇꯥꯜꯂꯣ, ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯅꯇꯟꯗꯤ ꯇꯜꯂꯤ, ꯑꯗꯨꯒ ꯑꯍꯥꯎꯕ ꯀꯥꯏꯅ ꯐꯪꯂꯅꯤ ꯆꯥꯕ꯫ ꯃꯪꯂꯦꯝꯗꯣ ꯆꯥꯛꯁꯪꯗ ꯆꯪꯈ꯭ꯔꯦ꯫ ꯆꯥꯛꯂꯨꯛ ꯃꯃꯥꯡ ꯑꯗꯨꯗ ꯐꯝꯊꯩ꯫ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏ, ꯍꯪꯒꯥꯝ ꯑꯣꯏꯔꯦ꯫ ꯆꯥꯛ ꯈꯔ ꯀꯣꯊꯗꯨꯅ ꯍꯪꯒꯥꯝ ꯃꯍꯤ ꯑꯗꯨ ꯈꯔ ꯍꯩꯊꯩ꯫ ꯀꯕꯣꯛꯂꯩꯁꯨ ꯆꯪꯂꯛꯇꯨꯅ ꯐꯝꯊꯩ꯫ ꯃꯪꯂꯦꯝꯅ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯍꯨꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯕꯣꯛꯂꯩ, ꯉꯥꯔꯧꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯇꯧꯔꯤꯁꯤꯕꯣ? ꯃꯍꯤꯁꯤꯒ ꯑꯩꯕꯨ ꯀꯔꯝꯅ ꯌꯣꯠꯂꯣ ꯍꯥꯏꯕꯒꯦ? ꯀꯕꯣꯛꯂꯩꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯉꯥꯔꯨꯕꯥꯛ ꯃꯆꯥ ꯑꯗꯨꯕꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯏ, ꯑꯗꯨꯒ ꯉꯥꯔꯨꯕꯥꯛꯇꯨ ꯃꯈꯥꯗ ꯙꯛ ꯊꯥꯗꯔꯛꯏ, ꯑꯗꯨꯒ ꯍꯥꯏ, ꯂꯩꯔꯒꯕꯨ ꯑꯩꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯒꯗ꯭ꯔꯣ? ꯃꯪꯂꯦꯝꯅ ꯉꯥꯔꯨꯕꯥꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯂꯩꯇꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ, ꯉꯥꯔꯨꯕꯥꯛꯁꯤ ꯂꯪꯊꯗ꯭ꯔꯕꯁꯨ ꯌꯥꯏꯅ꯫ ꯍꯣ, ꯑꯩꯒꯤ ꯏꯆꯤꯟ ꯑꯁꯤꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯊꯥꯖꯕꯤꯔꯔꯣꯏꯗꯕ꯫ ꯀꯨꯏꯔꯦ ꯉꯥꯔꯨꯕꯥꯛ ꯑꯁꯤꯗ ꯉꯥ ꯃꯔꯨ ꯑꯃꯠꯇ ꯇꯥꯗꯕ꯫ ꯉꯥꯔꯧ ꯂꯩꯅꯕ ꯁꯦꯜꯗꯣ ꯑꯃꯠꯇ ꯂꯩꯇꯔꯦ꯫ ꯍꯣꯏ ꯍꯣꯏ ꯌꯥꯔꯦ, ꯑꯩꯗ ꯆꯥꯗꯨꯝ ꯆꯥꯖꯔꯒꯦ꯫ ꯅꯆꯥꯁꯤꯡ ꯑꯁꯤꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯑꯁꯤꯗꯤ ꯀꯩꯗꯧꯔꯦ? ꯎꯗꯦ ꯍꯥꯏꯅꯗꯤ ꯍꯪꯗꯦꯅꯦ꯫ ꯃꯍꯥꯛꯀꯤ ꯉꯥꯔꯧꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤꯅꯦ꯫ ꯅꯪꯕꯨ ꯀꯔꯝꯕ ꯃꯄꯥꯟꯅꯣ ꯍꯥꯏꯋꯥꯅꯤ, ꯑꯁꯨꯛ ꯐꯠꯇꯕ ꯑꯁꯤꯕꯣ? ꯌꯥꯔꯦ ꯇꯣꯛꯂꯣ, ꯀꯩꯗꯧꯕꯒꯦ? ꯅꯪꯅꯁꯨ ꯌꯥꯝꯅ ꯉꯥꯡꯅꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯉꯥꯡꯗꯅꯕ ꯊꯕꯛꯇ ꯇꯧꯕꯤꯔꯛꯂꯕꯗꯤ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯇꯧꯔꯝꯈꯤꯒꯗ꯭ꯔꯣ? ꯑꯩ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯨꯄꯤꯔꯣ? ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯇꯧꯍꯟꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯃꯤꯒ ꯃꯤꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯂꯒꯗꯕꯨ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯣ? ꯀꯕꯣꯛꯂꯩ, ꯅꯪꯒꯤ ꯅꯆꯤꯟ ꯑꯁꯤꯗꯤꯕꯀꯣ ꯂꯝꯕꯤꯗꯒ ꯊꯥꯔꯕꯗꯤ ꯍꯧꯔꯒꯅꯤ꯫ ꯀꯕꯣꯛ ꯄꯣꯛꯄꯗꯒꯤ ꯍꯦꯟꯅ ꯄꯣꯛꯏ ꯍꯥꯏꯋꯥꯅꯦ꯫ ꯅꯃꯤꯡꯒꯅ ꯇꯧꯒ ꯆꯞ ꯍꯦꯛ ꯆꯥꯅꯩ꯫ ꯑꯩꯒꯤ ꯏꯃꯤꯡ ꯑꯁꯤꯅ ꯀꯩꯗꯧꯔꯕ? ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯍꯥꯏꯅ ꯍꯥꯏꯕꯤꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯕꯨ ꯀꯕꯣꯛ ꯄꯣꯛꯄꯗꯧ ꯀꯥꯏꯅ꯫ ꯅꯪꯅ ꯌꯨꯝꯒꯤ ꯈꯜꯂꯝꯂꯒꯕꯨ ꯑꯩꯅ ꯑꯁꯨꯝꯅ ꯂꯥꯎ ꯈꯣꯡꯂꯤꯕ ꯑꯁꯦ ꯇꯧꯔꯝꯈꯤꯒꯗ꯭ꯔꯣ? ꯃꯪꯂꯦꯝꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯆꯥꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯥꯔꯤ꯫ ꯀꯕꯣꯛꯂꯩꯅ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯇꯞꯊꯔꯒ ꯍꯥꯏꯔꯛꯏ, ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯁꯦꯜ ꯈꯤꯇ ꯄꯤꯌꯨ꯫ ꯃꯪꯂꯦꯝꯅ, ꯀꯔꯤꯒꯤ ꯁꯦꯜ? ꯏꯄꯥꯝꯗ ꯆꯠꯂꯨꯒꯦ꯫ ꯅꯪꯅ ꯅꯄꯥꯝꯗ ꯆꯠꯂꯒ ꯑꯩꯉꯣꯟꯗ ꯁꯦꯜ ꯍꯪꯂꯤꯕꯗꯤ ꯀꯔꯤꯒꯤ? ꯅꯪ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯠꯇꯕ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯂꯣ, ꯑꯩꯉꯣꯟꯗ ꯁꯦꯜꯗꯤ ꯍꯪꯂꯛꯀꯅꯨ꯫ ꯑꯩꯉꯣꯟꯗ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯩꯇ꯭ꯔꯤꯕꯗꯣ ꯂꯩꯅꯕ ꯀꯔꯤꯅꯣ ꯊꯕꯛ ꯑꯃ ꯁꯨꯖꯤꯟꯕꯤꯕꯗꯤ ꯌꯥꯏꯗꯅ꯫ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯪꯂꯦꯝꯗꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯆꯤꯟꯗ ꯍꯥꯎꯇꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯇꯥꯔꯕꯁꯨ ꯆꯥꯛꯂꯨꯛ ꯑꯗꯨꯃꯗꯤ ꯂꯣꯏꯅ ꯆꯥꯏ꯫ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯖꯤꯜꯂꯤ, ꯃꯆꯤꯜ ꯇꯦꯡꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯪꯂꯦꯝ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯇꯨꯅ ꯐꯗꯤ ꯑꯃꯗ ꯇꯩꯊꯣꯛꯏ, ꯑꯗꯨꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯛꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯀꯧꯁꯤꯟꯗꯨꯅ ꯆꯥꯛ ꯑꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ꯫ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯜꯂꯝꯂꯕ ꯇꯨꯡꯗ ꯀꯕꯣꯛꯂꯩꯗꯨ ꯃꯐꯤ ꯈꯔ ꯅꯥꯂꯞ ꯇꯧꯕ ꯑꯃ ꯍꯣꯡꯗꯣꯛꯏ꯫ ꯃꯆꯥꯁꯤꯡꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥꯒ ꯕꯣꯕꯣꯛ ꯍꯣꯏꯗ ꯆꯠꯂꯨꯁꯤ꯫ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯅꯨꯄꯥꯁꯦ ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯒꯦ꯫ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯃꯍꯥꯛꯅ ꯇꯜꯂꯤꯕ ꯃꯔꯤꯜ ꯑꯁꯦ
ꯀꯌꯥꯝ ꯀꯨꯏꯅ ꯇꯟꯗꯨꯅ ꯂꯩꯕꯒꯤ ꯌꯦꯡꯒꯦ ꯆꯨꯝꯅ ꯐꯖꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯁꯤꯅ ꯐꯔꯒꯅꯤ ꯃꯆꯥ ꯃꯔꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯀꯕꯣꯛꯂꯩ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯅꯤ ꯃꯪꯂꯦꯝꯗꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯀꯥꯏꯒꯤ ꯂꯩꯕꯨꯡꯗ ꯃꯤꯔꯦꯝ ꯈꯔꯒ ꯐꯝꯕ ꯌꯥꯕ ꯐꯝꯂꯨꯔꯕ ꯇꯨꯡꯗ ꯃꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯏ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯏꯃꯨꯡ ꯑꯗꯨꯅ ꯏꯃꯝꯃꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨꯗ ꯃꯊꯟꯇ ꯍꯥꯏꯖꯩ ꯏꯃꯨꯡꯒꯤ ꯏꯃꯝꯃꯝꯂꯤꯕꯁꯤꯕꯨ ꯃꯩꯒ ꯑꯃꯇ ꯊꯥꯟꯗ꯭ꯔꯕ꯭ꯔꯣ ꯅꯈꯣꯏꯕꯨ ꯀꯗꯥꯏꯗ ꯆꯠꯅꯈ꯭ꯔꯦ ꯃꯈꯣꯜ ꯃꯋꯥꯒ ꯑꯃꯗ ꯇꯥꯗ꯭ꯔꯤꯕꯁꯤꯕꯣ ꯃꯈꯣꯡꯗꯨ ꯏꯃꯨꯡꯗ ꯊꯥꯡꯖꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ ꯑꯩ ꯀꯕꯣꯛꯂꯩ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦꯅꯦ ꯏꯃꯨꯡ ꯑꯁꯤ ꯂꯣꯏꯅ ꯃꯝꯂꯤꯕꯁꯤ ꯅꯪꯕꯨ ꯀꯔꯤꯁꯨ ꯎꯗ꯭ꯔꯕ꯭ꯔꯣ ꯃꯩ ꯑꯃꯇꯪꯗꯤ ꯆꯨꯈꯠꯄ ꯌꯥꯏ ꯍꯥꯏ ꯋꯥꯅꯤꯗꯅ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ ꯅꯪꯕꯨ ꯆꯦꯛꯃꯣꯛ ꯑꯃꯇ ꯂꯥꯎꯗ꯭ꯔꯤꯕꯁꯤꯕꯣ ꯃꯪꯂꯦꯝꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯤ ꯂꯩ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯈꯪꯂꯦ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯧ ꯉꯥꯡꯂꯤꯕꯁꯤ ꯑꯃꯇ ꯈꯨꯝꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯅꯪꯕꯨ ꯃꯗꯨꯗ ꯀꯩꯗꯧꯔꯤꯕꯒꯦ ꯃꯩ ꯅꯨꯡꯕꯤ ꯆꯨꯈꯠꯇꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯨ ꯍꯧꯒꯠꯂꯣ ꯀꯕꯣꯛꯂꯩ ꯐꯃꯨꯡꯗ ꯂꯩꯔꯤ ꯃꯍꯥꯛ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯂꯣꯏꯅ ꯇꯥꯏ ꯉꯁꯥꯏ ꯃꯈꯩ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯈꯨꯝꯂꯛꯏ ꯅꯈꯨꯠ ꯄꯥꯟꯗ꯭ꯔꯣ ꯆꯨꯈꯠꯂꯣ ꯃꯪꯂꯦꯝꯅ ꯀꯔꯤ ꯈꯣꯟꯗꯥꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨꯗꯤ ꯅꯪꯒꯤ ꯊꯥꯎꯃꯩ ꯊꯝꯐꯝ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯅꯦ ꯍꯩ ꯅꯪ ꯀꯣꯛ ꯍꯧꯒꯠꯇꯨꯅ ꯇꯧꯔꯕꯗꯤ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯍꯣ ꯑꯩꯅ ꯇꯧꯕꯗꯨ ꯌꯥꯔꯕꯗꯤ ꯉꯁꯥꯏꯅ ꯇꯧꯔꯒꯅꯤ ꯌꯥꯗꯕꯒꯤꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯕꯁꯤ ꯅꯪꯅ ꯊꯣꯛꯄ ꯊꯤꯔꯒ ꯆꯨꯈꯠꯂꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤꯕꯀꯣ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯈꯨꯠꯅ ꯀꯣꯏꯃꯥ ꯃꯥꯔꯝꯃꯤ ꯊꯥꯎꯃꯩ ꯑꯗꯨꯕꯨ ꯃꯩ ꯆꯨꯈꯠꯂꯝꯃꯤ ꯃꯩꯉꯥꯜ ꯈꯔ ꯐꯪꯕ ꯑꯗꯨꯗ ꯃꯊꯟꯇ ꯑꯃꯨꯛ ꯍꯥꯏꯖꯩ ꯃꯩꯉꯥꯜ ꯈꯔ ꯐꯪꯕꯁꯤꯗꯤ ꯄꯨꯟꯁꯤ ꯑꯁꯦ ꯍꯤꯡꯗ ꯍꯤꯡꯂꯒꯗꯕ ꯃꯥꯜꯂꯤ ꯁꯤ ꯑꯣꯏꯔꯕꯗꯤ ꯐꯔꯦꯁꯦ ꯃꯃꯥꯏꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯅꯪꯕꯨ ꯆꯥꯛ ꯑꯁꯤ ꯊꯣꯡꯂꯣ ꯂꯥꯎꯅꯦ ꯅꯨꯃꯤꯠꯅ ꯇꯥꯈ꯭ꯔꯕꯁꯤ ꯀꯨꯏꯔꯕꯅꯤ ꯐꯃꯨꯡ ꯑꯗꯨꯗ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯋꯥꯅꯤ ꯀꯕꯣꯛꯂꯩ ꯇꯥꯔꯕꯁꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯃꯪꯂꯦꯝꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯨꯄꯤ ꯅꯪꯅ ꯃꯇꯥꯡꯒꯤ ꯆꯥ ꯆꯥꯗꯅ ꯐꯃꯨꯡ ꯑꯗꯨꯗ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯆꯥꯛ ꯑꯁꯤ ꯐꯠ ꯊꯣꯡꯂꯕ ꯀꯩꯗꯧꯒꯦ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯊꯕꯛꯇꯕꯨ ꯍꯦꯛ ꯉꯥꯡꯅꯩꯀꯣ ꯅꯪꯁꯦ ꯍꯧꯒꯠꯂꯨ ꯊꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯆꯥꯁꯤꯡꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯑꯁꯤꯇꯪ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯆꯥ ꯑꯍꯨꯝꯗꯤ ꯀꯕꯣꯛꯂꯩꯗꯨ ꯍꯟꯗꯛꯁꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯤ ꯃꯪꯂꯦꯝꯅ ꯃꯈꯣꯜ ꯈꯔ ꯀꯟꯈꯠꯇꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔ ꯅꯪꯒꯤꯁꯦ ꯅꯨꯄꯤ ꯅꯪ ꯆꯩ ꯌꯥꯝꯅ ꯅꯤꯅꯨꯀꯣ ꯅꯆꯥꯁꯤꯡ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯊꯝꯂꯝꯂꯒꯦꯕ ꯀꯕꯣꯛꯂꯩꯗꯨ ꯃꯄꯨꯔꯣꯏꯕꯗꯨ ꯈꯔ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗꯨꯗ ꯈꯨꯝꯂꯛꯏ ꯏꯄꯥꯝꯗ ꯂꯣꯏꯅ ꯊꯝꯂꯝꯃꯤ ꯃꯁꯤꯃꯁꯨ ꯊꯝꯂꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗ ꯃꯕꯨꯛ ꯊꯛꯂꯤꯕꯅꯤꯅ ꯊꯝꯂꯝꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤ ꯄꯨꯔꯒ ꯂꯥꯛꯂꯕꯅꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯅꯆꯥꯁꯤꯡ ꯑꯗꯨꯕꯨ ꯅꯄꯥꯝꯗ ꯊꯝꯂꯝꯂꯤꯕ ꯍꯣ ꯁꯤꯗ ꯂꯩꯔꯒ ꯏꯆꯥꯁꯤꯡ ꯑꯗꯣ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯤꯕ ꯇꯥꯔꯦ ꯏꯆꯥ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤꯗꯣ ꯏꯆꯥꯕꯨ ꯀꯔꯝꯅꯗꯤ ꯁꯤꯍꯟꯅꯤꯡꯒꯅꯤ ꯑꯗꯨꯅ ꯏꯄꯥꯝꯗ ꯆꯠꯇꯨꯅ ꯊꯝꯂꯨꯕꯅꯤ ꯑꯥꯗ ꯂꯩꯖꯈꯤꯕꯅ ꯍꯦꯟꯅꯁꯨ ꯐꯔꯅꯤ ꯃꯕꯣꯛ ꯑꯗꯨꯅ ꯃꯔꯥꯏꯅ ꯍꯣꯠꯅꯖꯁꯅꯤ ꯍꯣꯏ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯋꯥꯅꯤ ꯄꯤꯖ ꯄꯤꯊꯛꯇꯕꯒꯤ ꯏꯆꯥꯗꯨꯕꯨ ꯅꯄꯥꯝꯗ ꯊꯝꯃꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯤ ꯑꯇꯩꯅ ꯇꯥꯈ꯭ꯔꯒ ꯑꯩ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯀꯔꯤ ꯑꯣꯏꯅ ꯈꯟꯈꯤꯅꯤ ꯅꯪꯅ ꯀꯔꯤꯒꯤ ꯃꯁꯤ ꯈꯟꯗꯦ ꯌꯥꯝꯅ ꯊꯨꯅ ꯅꯆꯥꯁꯤꯡ ꯑꯗꯨ ꯂꯧꯔꯨꯁꯨ ꯑꯩꯒꯤ ꯃꯥꯏ ꯈꯨꯅꯕ ꯅꯪ ꯈꯛꯁꯤꯟꯒꯅꯨ ꯑꯩꯗꯤ ꯂꯧꯕ ꯆꯠꯄ ꯉꯝꯂꯣꯏꯌꯦ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯃꯄꯥ ꯅꯪꯅ ꯆꯠꯇꯨꯅ ꯍꯦꯛ ꯂꯧꯕꯤꯔꯨꯁꯨ ꯅꯪꯒꯤ ꯁꯥꯖꯠ ꯑꯁꯦ ꯏꯄꯥꯝꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯃꯥ ꯏꯄꯥꯁꯤꯡꯅ ꯂꯣꯏꯅ ꯈꯪꯕꯅꯤ ꯅꯈꯣꯡ ꯑꯗꯣ ꯏꯄꯥꯝ ꯑꯗꯨꯗ ꯍꯦꯛ ꯊꯥꯡꯖꯤꯜꯂꯨꯕ ꯃꯤꯀꯨꯞꯇ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯑꯗꯨꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯕꯤꯔꯛꯄꯗꯤ ꯁꯣꯏꯔꯣꯏ ꯑꯩꯕꯨ ꯀꯔꯤꯒꯤ ꯃꯈꯣꯏꯅ ꯐꯨꯒꯗꯧꯔꯤꯕ ꯑꯩ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯑꯩꯕꯨ ꯃꯁꯛ ꯃꯈꯣꯏꯅ ꯈꯪꯗꯕ꯭ꯔꯣ ꯈꯪꯅꯤ ꯌꯥꯝ ꯃꯨꯟꯅ ꯈꯪꯈ꯭ꯔꯕ ꯄꯣꯠꯅꯤ ꯁꯨꯅꯤꯡꯗꯕ ꯃꯤꯔꯦꯝ ꯂꯩꯄꯨꯡ ꯐꯝꯕ ꯃꯇꯨ ꯃꯆꯥ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯅꯤ ꯃꯇꯨ ꯃꯆꯥ ꯂꯩꯔ ꯐꯥꯎꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯊꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯍꯧꯕꯅꯤ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯍꯧꯔꯤꯕꯅꯤ ꯆꯠꯄꯤꯌꯨ ꯅꯆꯥꯁꯤꯡꯗꯨ ꯂꯧꯕ ꯆꯠꯄꯤꯌꯨ ꯃꯪꯂꯦꯝ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯟꯗꯛꯃꯨꯛꯀꯤ ꯋꯥꯐꯝ ꯑꯁꯤꯗ ꯈꯔ ꯀꯤꯔꯞ ꯇꯧꯈ꯭ꯔꯦ ꯀꯕꯣꯛꯂꯩꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯁꯥ ꯐꯕ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯈꯪꯉꯤ
Mahakna khummi. Togli togli. Leijarasan leining ba matam kai. Ai makhoi bu lobaga chatlaroi. Kaya dana yengmani masigi nupasi. Masa sida mabuk thoki macha phauba hek nungsiba ngamde ko. Kari thamoi no nangi dubo. Hey, nangi wadu kari no. Ai bu matu macha nungsida ba mi ama oina di khak uhangano. Ho aduna ro. Napun chido miri moi to na leiri do. Nang na kari gamba na tu na cha nungsiba misak ama oiram lagabu. Nang na hojik leiri ba phiba maduda nang leiram khikadro. Kana de no pa. Ai wa yam nang ning de. Angang tomli tumin na leibiyo. Nang na thabak sing asibu sasat losilagabu aina sumna ngang khigadro. Aina hena ngang base taliba jani. Hawgolo chak thonglusu. Ai ngai hakta phamung da bothagi. Janing labadi chakhum da changduna thongbiro. Aina ga thongba kai dudi oiraroi. Isa nari. Adugini phamung da leiri basi. Hawgat paga ngamdre ai. Hey, nangi duna shinari bani. Nangi na tato aina munna phachana khangba jani. Yamna thuna hawgalo. Wa ngang badadi kari shu tawdri nangi do. Nang na ibu thazadaba se. O khangna thazadaba jani ko. Khangde khangde. Chak ado chakhum da changduna thongbiyo. Ai nari bani. Anaba aina chaba yanaba maung da thongo. Ko bogle. Ai ngonda phagi muk tawraga nanangbu. Ai pothagi mi. Ho pothaba yamna pamlaga na pothaduna leibiyo. Adubu charadi henba tari. Nabuk lamlaga na thonglo. Lamdraga na thongurano. Nangi se. Nang na napamda chak mayama machasinduna halaklaga. Mashida chak chaning daba muk sari bani ne. Hey, kanaroi nupi. Haiba ilaktrabadi jai leiri kauno. Hare! Nupa na khoi na khaliba sibu nupi ai khoi sia. Na khoi na haiba ilaktraba matamda phuga daba ne shini ne. Nupa ta na nupi phuba ngamba nate. Nupi na so nupa phuba ngamba ne. Mashita di kaugano. Yamna kalla mali da masigi nupi siya. Asuk yamna ngang sakna ba wari sibu karigino. Nangga ngangna ba ngamba nate da ai. Asi hairaga phamungda chumdring changkhri. Phamungda hipthakri. Kabok leina khalli. Samu Mathunda Pena Khongba haibado chap hek dai. Aina ngasai ngangli ba singse. Aremba loina tai. Adubu yengba taridana. Aisu thongloi tummaga leithoke. Kabok leisu asi khanduna tumduna leirami. Manglem ngaihak hiptuna lei. Adubu mabuk adudi chak lamlaklei. Chakshi lamdi lamlakle se. Aibu chara henba taribarane. Magi nupibu yengduna amuk hairi. Kabogle, nang bomuk da hogaluda. Ai chak lami, amuk da thonglu so kaidobuge. Kabogle di kari sukhum dana lei. Manglem chak lamba na yadre. Kona thangda mathanta haijay. Thongduna chabana pharanida. Nang na thonglu so ai so ikhut pali. Nangi saruka mata hablai. Asi khanduna chakhum da changduna yamna tanna chak aduba thonglami. Mathantagi thongduna mathanta chak aduba charami. Mathangi namitni kabok lei haugatli. Machil maya sengba loiraba tungda phamungda changduna amuk hiplami. Manglem so haugalai. Mahaki nupina phamungda leiriba adubu uraduna hairi. Nupi, nangbu haujip hau haugatribro. Kabok lei kari sukhumde. Manglem haugalai mapalda thoi amuk haijay. Sumang thelong kaise una wana ngakda chaiduna lei. Kari mata si chingdrabra nishiba. Imong lomda onchilakduna amuk hai. Kabok lei, nang bu haugalone. Sumang thelongga chari singsi amuk da si chingu laune. Asi hairaga maning lomda mamay mamit taba changlami. Lairiba kolik aduda ising amata yauramdaba aduda. Ising amata yaudi nishiba. Mamay do imong lomda onchinduna amuk hairi. Kabok lei, may mita na ba ising amata yaudriba sibu karigino? Khara amuk da soklo lawo. Ya thin na ba ya thin jay adubu lauge haina amuk tawi. Madudasu amata leiramde. Amata leiti ni shiso. Amuk lauduna hairi. Kabok lei, ya thin na ba payaga amata leite. Wapal marakta changlaga amuk da thiyo lawo. Dari aduda amuk phamthai. Maduda dari ki leibak adu ningkhai khirami. Anthokpanida. Leibak asishu loina ningkhai khrene. Amuk kauri. Kabok lei, leibak asi loina ningkhai khrene. Wai amuk da taisilu lawo. Thabuk khuding makpo magi nupi da taunaba loina hairi. Kabok leidi tarabasu tadaba saduna adum tumduna leiri. Mapuroi bana ngangli sakli bado karimata khumde. Manglemdo imongda amuk changi aduka hairi. Kabok lei, nang mu phamungdu da kaidawrige haiwani.
ꯂꯩꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯀꯅꯥꯅ ꯇꯧꯗꯣꯔꯤꯕꯒꯦ? ꯆꯥꯛꯈꯨꯝꯗ ꯊꯥꯡ ꯂꯧꯊꯣꯛꯄ ꯑꯃꯨꯛ ꯆꯪꯉꯤ꯫ ꯀꯣꯜ ꯂꯨꯈꯥꯛꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ꯫ ꯀꯕꯣꯛꯂꯦ, ꯀꯣꯜ ꯂꯨꯈꯥꯛꯀ ꯂꯩꯔꯤꯕꯁꯦ ꯑꯃꯨꯛꯇ ꯐꯦꯡꯗꯣꯛ ꯂꯥꯎꯅꯦ꯫ ꯍꯧꯒꯠꯂꯨ ꯊꯨꯅ꯫ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯕꯗꯤ ꯐꯃꯨꯡꯗꯨꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯀꯅꯤꯀꯣ꯫ ꯊꯥꯡꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯥꯡ ꯃꯌꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯊꯥꯡ ꯃꯌꯥ ꯑꯗꯨꯅ ꯂꯣꯏꯅ ꯀꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯡ ꯃꯌꯥꯁꯤꯗꯤ ꯂꯣꯏꯅ ꯀꯨꯝꯂꯦꯗꯅ꯫ ꯀꯕꯣꯛꯂꯦ, ꯊꯥꯡ ꯃꯌꯥꯁꯦ ꯑꯃꯨꯛꯇ ꯐꯦꯡꯂꯨ ꯂꯥꯎ, ꯍꯧꯒꯠꯂꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯕꯣꯛꯂꯩꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯃꯪꯂꯦꯝꯗꯣ ꯃꯆꯤꯜ ꯃꯌꯥ ꯁꯦꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯋꯥꯄꯜ ꯃꯔꯛꯇ ꯆꯪꯗꯨꯅ ꯌꯥ ꯁꯦꯡꯅꯕ ꯋꯥ ꯌꯥꯜꯂꯨꯔꯦ꯫ ꯃꯥꯏ ꯇꯥꯅꯕ ꯄꯨꯈ꯭ꯔꯤꯗ ꯆꯠꯇꯨꯅ ꯏꯁꯤꯡ ꯁꯣꯛꯂꯨꯔꯦ꯫ ꯃꯗꯨ ꯐꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯧꯒꯠꯇꯕꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯕꯣꯛꯂꯦ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯃꯨꯛꯇ ꯍꯧꯒꯠꯂꯨ, ꯀꯩꯗꯧꯒꯦ? ꯍꯟꯗꯛꯃꯨꯛꯇꯤ ꯀꯕꯣꯛꯂꯩꯗꯨ ꯈꯨꯝꯂꯛꯏ꯫ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯉꯔꯥꯡꯗꯒꯤ ꯅꯠꯇ꯭ꯔꯣ? ꯑꯩ ꯉꯔꯥꯡꯁꯨ ꯆꯔꯥ ꯍꯦꯜꯂꯤ꯫ ꯆꯥꯛ ꯑꯃꯨꯛꯇ ꯊꯨꯅ ꯊꯣꯡꯕꯤꯌꯨ꯫ ꯅꯪꯕꯨ ꯇꯁꯦꯡꯅ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯤꯕꯔꯅꯦ? ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯊꯥꯖꯕ ꯊꯥꯖꯗꯕ, ꯆꯥꯛ ꯈꯔ ꯑꯝꯇꯪꯗꯤ ꯊꯣꯡꯉꯨ꯫ ꯑꯉꯥꯡꯁꯦ ꯃꯕꯨꯛ ꯊꯛꯂꯤꯕꯅꯤ, ꯀꯥꯎꯅꯨ꯫ ꯃꯪꯂꯦꯝꯗꯣ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ꯫ ꯂꯩꯔꯤꯕ ꯀꯣꯟ ꯂꯨꯈꯥꯛ ꯑꯗꯨꯕꯨ ꯃꯅꯤꯡꯗ ꯄꯨꯊꯣꯛꯇꯨꯅ ꯐꯦꯡꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯂꯒ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯁꯤꯡ ꯑꯃꯠꯇ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯥꯏꯖꯩ꯫ ꯁꯤꯡꯁꯨ ꯑꯈꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦꯅꯦ ꯇꯧꯔꯤꯕꯁꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯥꯅꯕ ꯑꯃꯨꯛ, ꯀꯕꯣꯛꯂꯦ, ꯁꯤꯡꯁꯦ ꯑꯈꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦꯅꯦ ꯅꯪꯕꯣ꯫ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯇꯨꯅ ꯁꯤꯡ ꯈꯔ ꯈꯥꯏꯔꯝꯃꯤ꯫ ꯃꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯂꯝꯃꯤ꯫ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ꯫ ꯀꯕꯣꯛꯂꯦ, ꯆꯥꯛ ꯑꯁꯤ ꯂꯣꯏꯔꯦ, ꯆꯥꯔꯣ ꯂꯥꯛꯑꯣ꯫ ꯀꯕꯣꯛꯂꯩꯅ ꯈꯨꯝꯃꯤ꯫ ꯑꯩꯁꯦ ꯅꯥꯔꯤꯕꯅꯤ, ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗꯦ, ꯁꯤꯗ ꯄꯨꯔꯛꯎ꯫ ꯃꯪꯂꯦꯝꯁꯨ ꯆꯥꯛ ꯑꯗꯨꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯉꯤ꯫ ꯁꯤꯁꯦ, ꯁꯤꯗ ꯂꯩꯔꯤ, ꯄꯦꯟꯅ ꯆꯥꯔꯣ ꯅꯪ꯫ ꯑꯁꯨꯝꯅ ꯀꯕꯣꯛꯂꯩꯅ ꯃꯄꯨꯔꯣꯏꯕꯒꯤ ꯑꯇꯟꯕ ꯂꯝꯆꯠ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯪꯂꯦꯝꯁꯨ ꯍꯟꯗꯛ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤꯗ ꯌꯨꯝꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ナꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯄꯥꯜꯒ ꯊꯣꯛꯄ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯊꯕꯛꯁꯤꯡꯗꯨ ꯍꯣꯠꯅꯕ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯉꯤ꯫ ꯀꯕꯣꯛꯂꯦ, ꯅꯪꯅ ꯅꯥꯔꯤꯕꯁꯤ ꯇꯁꯦꯡꯅ ꯅꯥꯕ ꯑꯣꯏꯔꯕꯗꯤ ꯅꯍꯥꯟꯅ ꯅꯥꯕ ꯐꯔꯒꯅꯤ꯫ ꯇꯧꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ꯫ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯂꯨ꯫ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯩ ꯏꯊꯟꯇꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯀꯕꯣꯛꯂꯩꯅ ꯈꯨꯝꯃꯤ꯫ ꯑꯩꯕꯨ ꯀꯅꯥꯅ ꯇꯧꯁꯤꯟꯅꯔꯤꯅꯤ ꯍꯥꯏꯕꯒꯦ? ꯑꯩꯒꯤꯁꯦ ꯅꯥꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯀꯔꯤ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯑꯅꯥꯕꯁꯦ ꯐꯒꯅꯤ? ꯅꯪꯅ ꯊꯕꯛ ꯁꯨꯔꯕꯗꯤ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯐꯒꯅꯤ꯫ ꯍꯣꯏꯁꯦ, ꯑꯩ ꯊꯕꯛ ꯁꯨꯗ ꯁꯨꯖꯔꯒꯦ, ꯅꯪꯗ ꯅꯥꯕ ꯐꯔꯣ꯫ ꯀꯕꯣꯛꯂꯩꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯐꯅ ꯍꯣꯡꯂꯦ ꯍꯥꯏꯕ ꯈꯪꯖꯔꯤ꯫ ꯑꯌꯨꯛ ꯑꯃꯅꯤ ꯃꯪꯂꯦꯝꯅ ꯍꯥꯏ꯫ ꯅꯨꯄꯤ, ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯧꯕꯤꯔꯨꯔꯣ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯂꯧꯔꯨꯔꯒ ꯀꯔꯤ ꯄꯤꯖꯗꯨꯅ ꯊꯥꯛꯁꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯩ ꯃꯄꯥꯅꯤ, ꯑꯩꯅ ꯊꯥꯛꯀꯅꯤ꯫ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯁꯦ ꯐꯖꯅ ꯇꯧꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯃꯌꯥꯝ ꯑꯃ ꯊꯥꯔꯒ ꯃꯗꯨꯕꯨ ꯌꯣꯟꯗꯨꯅ ꯁꯦꯜ ꯇꯥꯟꯒꯦ꯫ ꯑꯗꯨꯒ ꯅꯪ ꯑꯃꯗꯤ ꯏꯆꯥꯁꯤꯡꯕꯨ ꯊꯥꯛꯀꯦ꯫ ꯃꯪꯂꯦꯝ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯇꯟꯕ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕꯒꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯦ꯫ ꯁꯨꯕ ꯑꯁꯤꯅ ꯍꯩꯅꯕꯤ ꯑꯣꯏꯔꯛꯂꯦ꯫ ꯏꯪꯈꯣꯜ ꯑꯗꯨꯃ ꯂꯣꯏꯅ ꯇꯧꯈꯥꯏꯔꯦ ꯑꯗꯨꯒ ꯊꯥꯕ ꯌꯥꯕ ꯊꯥꯔꯦ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯍꯥꯛꯃꯛꯅ ꯆꯠꯇꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯂꯧꯔꯨꯔꯦ꯫ ꯌꯨꯝꯒꯤ ꯇꯧꯕ ꯌꯥꯕꯁꯤꯡꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯔꯦ꯫ ꯃꯇꯨ ꯃꯆꯥꯕꯨ ꯑꯃꯠꯇ ꯋꯥꯍꯟꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯎꯕꯗ ꯀꯕꯣꯛꯂꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯪꯈꯣꯜꯗ ꯊꯥꯈꯤꯕꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯆꯥꯎꯔꯛꯂꯕꯗ ꯂꯣꯏꯅ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯪꯂꯦꯝꯒꯤ ꯃꯁꯥꯗ ꯁꯦꯜ ꯇꯥꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯄꯣꯛꯂꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯊꯟꯇ ꯍꯥꯏꯖꯩ꯫ ꯑꯇꯟꯕ ꯂꯥꯏꯅꯥ ꯍꯥꯏꯕꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏ꯫ ꯑꯁꯨꯛ ꯐꯠꯇꯕ ꯃꯍꯤꯛ ꯑꯁꯤꯅ ꯆꯤꯛꯇꯨꯅ ꯑꯩ ꯑꯁꯦ ꯃꯇꯝ ꯀꯌꯥ ꯑꯃ ꯂꯩꯔꯨꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯅꯥꯕ ꯐꯔꯤ꯫ ꯁꯨꯕ ꯅꯣꯝꯕꯁꯤꯅ ꯑꯁꯦꯡꯕ ꯏꯔꯜ ꯑꯣꯏꯔꯝꯂꯦ꯫ ꯑꯇꯟꯕ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯅꯣꯡꯃ ꯀꯕꯣꯛꯂꯩꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯁꯥꯃꯨ ꯃꯊꯨꯟꯗ ꯄꯦꯅꯥ ꯈꯣꯡꯂꯨꯕꯗꯣ ꯆꯤꯡꯂꯛ ꯅꯥꯔꯛꯇ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯑꯣꯏꯔꯝꯂꯦ꯫ ꯑꯇꯟꯕꯒꯤ ꯂꯥꯏꯅ ꯃꯐꯝ ꯈꯪꯗꯅ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯕꯗ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯊꯤꯖꯕꯅꯤ꯫ ꯄꯦꯅꯥꯒꯤ ꯃꯈꯣꯜꯅ ꯍꯧꯒꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯅꯪ ꯑꯁꯤ ꯃꯣꯏꯕꯨꯡ ꯃꯈꯣꯜꯅ ꯍꯧꯒꯠꯄ ꯉꯝꯍꯜꯂꯤ꯫ ꯈꯣꯡ ꯆꯣꯠꯂꯒ ꯆꯤꯟ ꯆꯣꯠꯄꯅꯤ꯫
Wadana nungaiba phangba haunade ko nupa. Humangmalna asengba iralni kaubinu. Manglem kaboklai amadi machasing aduga yum maduda yamna nungaina leikirami.